ꯅꯣꯏ ꯍꯜꯂꯛꯑꯕ꯭ꯔꯥ? ꯍꯣꯏ ꯍꯜꯂꯛꯑꯦ ꯏꯃꯥ꯫ ꯏꯆꯦ ꯀꯩꯀꯩ ꯂꯩꯔꯛꯑꯒꯦ? ꯏꯆꯟꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯂꯩꯔꯦ꯫ ꯁꯦ ꯅꯪꯒꯤꯁꯨ ꯂꯩꯔꯛꯄꯅꯤ, ꯃꯆꯨꯁꯦ ꯄꯥꯝꯃꯕ ꯌꯦꯡꯉꯣ꯫ ꯐꯖꯩꯅꯦꯍꯦ꯫ ꯐꯖꯩꯌꯦ, ꯃꯆꯨꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦ꯫ ꯑꯗꯣ ꯏꯆꯦꯒꯤꯗꯤ ꯂꯩꯔꯛꯇ꯭ꯔꯣ? ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯂꯩꯔꯦꯅ ꯂꯩꯔꯛꯇ꯭ꯔꯦ꯫ ꯑꯗꯣ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣ, ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛꯀꯦ꯫ ꯑꯗꯨ ꯏꯃꯥ, ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯇꯧꯔꯨꯔꯒꯦ꯫ ꯍꯣꯏ ꯇꯧꯔꯨꯔꯣ ꯇꯧꯔꯨꯔꯣ꯫ ꯆꯪꯉꯣ ꯆꯪꯉꯣ꯫ ꯏꯃꯥ, ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯏꯔꯣꯟꯕ ꯑꯃꯅꯦ, ꯀꯥꯡꯍꯧ ꯑꯃ ꯇꯧꯔꯒ ꯆꯝꯐꯨꯠ ꯑꯃ ꯍꯥꯞꯁꯤꯔꯣ? ꯑꯧ ꯌꯥꯏꯌꯦ ꯏꯃꯥ꯫ ꯑꯗꯨ ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯒꯤ ꯆꯥꯛꯀꯧꯕꯁꯤ ꯀꯝꯗꯧꯔꯁꯤꯒꯦ? ꯏꯃꯥ, ꯆꯥꯛꯀꯧꯕ ꯍꯥꯏꯕꯨ ꯑꯗꯨꯝ ꯀꯧꯕꯤꯔꯗꯕꯅꯤ꯫ ꯑꯗꯨ ꯇꯥꯃꯣꯆꯧ, ꯏꯆꯟꯁꯤꯡꯒꯤ ꯈꯨꯗꯣꯜꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯅꯠꯇꯦ, ꯏꯃꯥ ꯍꯣꯏ ꯏꯅꯥꯎ ꯍꯣꯏꯅ ꯄꯤꯅꯤꯡꯕ ꯈꯨꯗꯣꯜꯒ ꯂꯩꯕ꯭ꯔꯥꯕ? ꯑꯗꯨꯕꯨꯗꯤ ꯇꯥꯃꯣꯆꯧ, ꯏꯆꯟꯁꯤꯡꯗ ꯍꯪꯉꯒ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯑꯩꯅ ꯐꯖꯅ ꯇꯧꯕꯤꯔꯁꯤꯗ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ, ꯃꯉꯣꯟꯗ ꯍꯪꯕꯤꯔꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯏꯆꯟꯗ ꯐꯣꯟ ꯇꯧꯔ ꯍꯪꯉꯒꯦ, ꯍꯣꯏ ꯃꯥꯏ ꯍꯣꯏ ꯑꯄꯥꯝꯕ ꯀꯩ ꯂꯩꯒꯦꯅ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯁꯤ꯫ ꯍꯣꯏ ꯇꯥꯃꯣꯆꯧ꯫ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯃꯨꯛ ꯎꯪꯉꯒ ꯐꯝꯃꯤꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯍꯦꯟꯅ ꯈꯟꯖꯟꯒꯅꯣ, ꯑꯃꯨꯛ ꯉꯥꯎꯗꯅ ꯑꯃꯨꯛ ꯆꯠꯈꯤꯅꯤ꯫ ꯇꯥꯃꯣ, ꯅꯪ ꯑꯩꯅ ꯉꯥꯎꯔ ꯆꯠꯈ꯭ꯔꯗꯤ ꯄꯦꯜꯂꯗꯕ ꯅꯠꯇ꯭ꯔꯣ? ꯏꯁ, ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯇꯣꯛꯑꯣ ꯌꯥꯔꯦꯁꯦ, ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯕ꯫ ꯆꯣ ꯅꯨꯡꯁꯤꯗꯦ, ꯆꯣ ꯆꯣ ꯑꯌꯥ, ꯆꯠꯂꯣꯕ, ꯅꯨꯡꯁꯤꯗꯦꯕ꯫ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯔꯦꯗꯅ, ꯇꯣꯛꯑꯣ ꯌꯥꯔꯦꯁꯦ꯫ ꯇꯥꯃꯣꯆꯧ, ꯅꯍꯥꯟ ꯂꯤꯛ ꯁꯥꯍꯟꯈꯤꯕꯗꯨꯕꯨ ꯀꯔꯝ ꯀꯥꯟ ꯂꯣꯏꯅꯤ ꯍꯥꯏꯒꯦ? ꯍꯣꯏꯅꯦ, ꯃꯣꯏꯒꯤꯗꯣ ꯆꯥꯛꯀꯧꯕ ꯃꯌꯥꯒꯤ ꯑꯣꯔꯗꯔ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯦ꯫ ꯆꯥꯛꯀꯧꯕ ꯅꯪꯉꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ? ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯅꯪꯅꯕ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯕꯅꯦ꯫ ꯑꯩꯗꯤ ꯈꯪꯗꯦꯀꯣ, ꯆꯥꯛꯀꯧꯕ ꯅꯪꯍꯟꯗꯕ ꯌꯥꯔꯣꯏꯀꯣ? ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤꯗꯤ ꯍꯥꯟꯅꯒꯤꯁꯨ ꯃꯌꯥꯝ ꯂꯩꯗꯥꯏꯅꯦ, ꯑꯗꯨꯗꯒꯤ ꯑꯃ ꯍꯦꯛꯇ ꯁꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯔꯣꯏ, ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯈꯟꯈꯤꯕꯅꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯨꯄꯤ ꯅꯣꯏꯅ ꯁꯅꯥ ꯄꯥꯝꯕꯁꯤꯗꯤꯀꯣ, ꯄꯥꯝꯃꯤꯗꯀꯣ ꯅꯣꯏꯅ ꯄꯥꯝꯕꯁꯦ꯫ ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯈꯧꯖꯥꯎ ꯑꯃ ꯂꯩꯍꯧꯔꯕꯅꯦ ꯃꯈꯥꯗ꯫ ꯏꯅꯥꯎ, ꯅꯪꯒꯤꯗꯨꯕꯨ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯒꯦ? ꯌꯥꯔꯅꯤꯗ ꯏꯆꯦ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯏꯆꯦꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤꯀꯣ, ꯑꯩꯅ ꯏꯄ꯭ꯋꯥꯗ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯏꯆꯦ, ꯑꯩ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦꯗ, ꯏꯁꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯏꯆꯦ ꯑꯗꯨꯝ ꯆꯠꯄꯤꯔꯣꯗ꯫ ꯀꯔꯤꯒꯤ ꯆꯠꯂꯣꯏꯗꯣꯏꯅꯣ ꯏꯕꯦꯝꯃ? ꯅꯪꯅ ꯆꯠꯂꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯅꯪꯅꯅꯦ, ꯅꯪꯒꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯈꯜꯂꯤꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯆꯦꯁꯨ ꯂꯩꯔꯤ, ꯅꯆꯦꯒꯤ ꯅꯧꯄꯥꯁꯨ ꯅꯪꯒꯤ ꯅꯧꯄꯥꯅꯤ ꯀꯩꯅꯣ꯫ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯋꯥꯠꯂꯤꯒꯦ? ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯃꯥ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ, ꯏꯕꯨꯡ ꯏꯄ꯭ꯋꯥ, ꯀꯥꯡꯂꯨꯞꯀꯤ ꯂꯥꯟꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯕꯁꯨ ꯍꯤꯡꯅ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯄꯤꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯏꯆꯦ ꯏꯃꯥ ꯍꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯂꯩꯔꯤꯕꯁꯦ ꯃꯁꯤꯁꯨ ꯂꯩꯕ ꯐꯪꯂꯝꯂꯣꯏ꯫ ꯁꯦ ꯀꯞꯀꯅꯣ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯄꯨ ꯃꯥꯅꯗꯤ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯥꯇꯩ ꯆꯥꯗꯅ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯃꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅꯁꯨ ꯀꯔꯤꯁꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫
ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯏꯃꯥ ꯏꯄꯥ, ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯥꯏꯅꯍꯟꯗꯨꯅ ꯑꯩꯕꯨ ꯀꯅꯥ ꯑꯃ ꯂꯩꯇꯕꯒꯨꯝ ꯑꯁꯨꯛ ꯇꯣꯏꯅ ꯂꯩꯍꯜꯂꯤꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯕꯦꯝꯃ. ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯏꯃꯧꯅꯅꯦ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅꯦ ꯏꯃꯥꯅ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯟꯈ꯭ꯔꯕꯅꯤ. ꯅꯃꯥ ꯑꯩꯁꯦ ꯑꯄꯣꯛꯄꯤ ꯅꯃꯥ ꯅꯠꯇꯦ ꯈꯜꯂꯕ꯭ꯔꯣ? ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯍꯜꯂꯛꯇꯦ. ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯅꯥꯎꯃꯛꯅꯤ ꯈꯟꯅ, ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯂꯣꯏꯅꯕꯤꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ. ꯑꯗꯨꯅꯦ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ. ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯅꯨꯃꯤꯠ ꯑꯃꯅꯦ. ꯃꯁꯤꯗ ꯅꯪꯁꯨ ꯆꯠꯀꯗꯕꯅꯤꯀꯣ. ꯉꯁꯤꯅꯦ ꯅꯆꯤꯟ ꯅꯅꯥꯎꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯤ ꯎꯔꯒꯅꯦ ꯏꯃꯥ ꯄꯦꯜꯂꯦ. ꯍꯌꯦꯡ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯟꯗꯁꯨꯅꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯌꯨꯀꯣ. ꯍꯣꯏ ꯏꯃꯥ. ꯍꯣꯏ ꯏꯃꯥ. ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯔꯤ ꯂꯤꯂꯥ ꯂꯩꯕꯖꯥꯠꯅꯣ? ꯂꯤꯂꯥ ꯂꯣꯏꯔꯗꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯗꯅ. ꯃꯁꯤ ꯑꯉꯥꯡꯁꯤꯅꯦ ꯍꯥꯏꯕ ꯋꯥꯁꯤꯗꯤ. ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤꯗ. ꯀꯩ ꯋꯥꯔꯤꯅꯣ ꯅꯣꯏꯒꯤꯁꯤꯕꯣ? ꯇꯥꯃꯣꯆꯧ, ꯂꯤꯂꯥꯒꯤ ꯋꯥꯔꯤꯅꯤꯗ. ꯀꯔꯝ ꯀꯥꯟꯗ? ꯅꯠꯇꯦ, ꯀꯔꯝꯕ ꯂꯤꯂꯥ ꯄꯥꯔꯇꯤꯅꯣꯕ? ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯗ꯭ꯔꯃꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯅꯦ ꯇꯥꯃꯣꯆꯧ. ꯑꯁ, ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯕꯩ ꯈꯜꯂꯨꯔꯦ ꯑꯗꯨꯒ. ꯀꯔꯤ ꯃꯤꯠꯌꯦꯡ ꯆꯥꯏꯅꯣ ꯇꯥꯃꯣꯆꯧ ꯅꯪꯒꯤꯗꯨꯕꯣ? ꯍꯦꯝꯕ, ꯑꯩꯈꯣꯏ ꯂꯤꯂꯥ ꯄꯥꯔꯇꯤꯁꯤꯡꯁꯤ ꯌꯥꯝ ꯍꯩꯔꯝꯅꯤꯕꯣ. ꯂꯤꯂꯥ ꯌꯥꯝ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦꯕꯣ. ꯃꯥꯏꯊꯣꯡꯒꯤ ꯃꯃꯤꯒꯅꯦ ꯃꯤꯂꯨꯒꯤ ꯄꯤꯔꯥꯛꯁꯤꯅ ꯈꯨꯗꯝꯅꯤ. ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ. ꯁꯦ, ꯅꯪꯒꯤ ꯁꯅꯥ ꯍꯥꯏꯕꯗꯣ ꯄꯨꯔꯛꯑꯕꯅꯦ. ꯄꯥꯝꯃꯕꯣ ꯅꯪꯕꯣ? ꯄꯥꯝꯃꯦ. ꯇꯧꯔꯨꯁꯤ ꯌꯦꯡꯉꯨꯅꯦ. ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯅꯥꯕꯨ ꯎꯈ꯭ꯔꯗꯤꯅꯦ ꯃꯥꯒꯤ ꯍꯦꯛ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯎꯗꯦꯕꯁꯦ. ꯌꯥꯏ. ꯏꯆꯦ, ꯑꯣ ꯏꯅꯦ, ꯏꯕꯥꯏ, ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯩꯃꯥ, ꯏꯕꯣ ꯅꯪ ꯂꯥꯛꯏꯔꯣ? ꯂꯥꯛꯑꯣ ꯍꯣꯏꯅꯦ. ꯀꯥꯈꯠꯂꯣ. ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ. ꯏꯅꯦ, ꯏꯆꯦꯕꯨ ꯂꯩꯈꯤꯗꯕ꯭ꯔꯣ? ꯂꯩꯈꯤꯕꯅꯦ. ꯑꯩ ꯀꯧꯊꯣꯔꯛꯀꯦ. ꯍꯣꯏꯅꯦ. ꯐꯝꯃꯝꯃꯨꯀꯣ. ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ? ꯍꯣꯏ ꯏꯆꯦ, ꯂꯥꯛꯑꯝꯃꯤꯅꯦ. ꯆꯦꯇꯣꯟꯗꯤ ꯂꯩꯈꯤꯗꯕ꯭ꯔꯣ? ꯂꯩꯈꯤꯕꯅꯦ. ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯑꯝꯃꯤꯔꯥ? ꯍꯣꯏ ꯏꯆꯦ. ꯏꯆꯦ ꯑꯅꯤꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏꯅꯦ. ꯁꯤꯅ ꯆꯦ ꯑꯍꯟꯒꯤ, ꯁꯤꯅ ꯆꯦꯇꯣꯟꯒꯤ. ꯉꯟꯇꯥꯅ ꯆꯥꯛꯀꯧꯕ ꯂꯥꯛꯄꯤꯌꯨꯀꯣ ꯏꯆꯦ. ꯍꯣ, ꯂꯥꯛꯀꯦ. ꯆꯦꯇꯣꯟꯁꯨ ꯆꯦ ꯑꯍꯟꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧꯀꯣ ꯏꯆꯦ. ꯏꯄꯥꯅ ꯅꯆꯦꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯥꯛꯀꯧ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯁꯤꯒꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ. ꯑꯗꯨꯕꯨ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯆꯦ. ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯏꯆꯦ. ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯏꯆꯦ. ꯏꯆꯦ ꯑꯅꯤꯃꯛ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤꯀꯣ. 이베마 ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯜꯂꯕ꯭ꯔꯥꯅꯦ? ꯅꯆꯦ ꯍꯣꯏ ꯌꯧꯁꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ, ꯄꯔꯄꯠ ꯂꯣꯏꯁꯜꯂꯨꯅꯦ. ꯍꯣꯏ ꯃꯥ.
ꯏꯕꯦꯝꯃ ꯍꯣꯏꯗꯨꯕꯨ ꯂꯥꯛꯈ꯭ꯔꯕ ꯖꯥꯠꯂꯅꯦꯍꯦ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤꯅꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯗꯤ ꯂꯣꯏꯁꯜꯂꯣꯁꯦ ꯇꯥꯃꯣ ꯑꯩ ꯆꯠꯂꯔꯣꯏꯒꯦꯗ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯂꯣꯏꯁꯜꯂꯣ ꯇꯦꯝꯃꯁꯨ ꯂꯣꯏꯔꯦ ꯍꯥꯏꯔꯛꯑꯅꯤ ꯑꯃꯨꯛ ꯊꯦꯡꯈꯤꯅꯕꯅꯤ ꯉꯁꯤꯁꯦ ꯅꯈꯣꯏ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯊꯣꯛꯆꯕ ꯅꯨꯃꯤꯠꯅꯤ ꯃꯁꯤꯗ ꯀꯔꯤꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ ꯇꯥꯃꯣ ꯑꯩꯁꯨ ꯈꯪꯉꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯅꯤ ꯑꯩꯅ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯆꯥꯛꯀꯧꯕ ꯑꯁꯤꯗꯤ ꯃꯃꯤꯡꯗꯒꯤꯅꯤ ꯂꯤꯡꯖꯦꯜ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯑꯃꯗꯤ ꯑꯩꯅ ꯄꯥꯝꯈꯤꯕꯗꯤ ꯅꯠꯇꯦ ꯍꯧꯈ꯭ꯔꯕ ꯃꯇꯝꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯊꯟꯗ ꯑꯋꯥꯕ ꯄꯤꯕꯗꯨꯗꯤ ꯄꯤꯍꯟꯅꯤꯡꯗꯦ ꯍꯩꯃꯥ ꯅꯣꯏ ꯂꯣꯏꯁꯟꯗ꯭ꯔꯤꯕ꯭ꯔꯣ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯟꯗ꯭ꯔꯤꯕꯣ ꯏꯆꯦ ꯑꯩ ꯆꯠꯂꯔꯣꯏꯒꯦꯗ ꯏꯆꯦ ꯑꯣꯏꯅ ꯆꯠꯊꯣꯛꯄꯤꯔꯣ ꯏꯅꯥꯎꯗ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯏꯆꯦꯁꯨ ꯈꯪꯉꯦ ꯑꯩꯒꯤꯁꯨ ꯄꯥꯕꯨꯡꯗꯣ ꯂꯝꯕꯤꯗ ꯋꯥꯛꯀꯤꯡ ꯆꯠꯂꯤꯉꯩꯗ ꯃꯤꯑꯣꯏ ꯑꯃꯅ ꯒꯥꯔꯤꯅ ꯊꯣꯝꯂꯝꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯦ ꯑꯩꯁꯨ ꯃꯗꯨꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯐꯥꯎꯈꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯅ ꯇꯝꯂꯝꯂꯕꯅꯦ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯐꯝꯗꯗꯤ ꯀꯥꯎꯊꯣꯛꯄ ꯇꯝꯕꯗꯨꯅ ꯐꯠꯇꯕ꯭ꯔꯥ ꯏꯆꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯀꯥꯎꯊꯣꯛꯀꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯥꯎꯕꯗꯤ ꯉꯝꯗꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯟꯅꯔ ꯂꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯃꯠꯇ ꯅꯠꯇꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦ ꯁꯛꯁꯨ ꯖꯥꯠ ꯕꯤꯖꯥꯠ ꯈꯦꯠꯅꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯗꯤ ꯑꯃꯠꯇꯅꯦ ꯑꯗꯣ ꯐꯔꯦꯁꯦ ꯃꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯄꯨꯡꯁꯦ ꯇꯥꯈ꯭ꯔꯕꯅꯦ ꯂꯣꯏꯁꯤꯜꯂꯣ ꯆꯠꯅꯕ ꯇꯧꯔꯁꯦ ꯂꯤꯡꯖꯦꯜ ꯁꯦ ꯂꯣꯏꯁꯜꯂꯣꯁꯦ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯒꯦꯀꯣ ꯏꯇꯩꯃꯒ ꯊꯣꯡꯃꯤꯟꯅꯔꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯤꯡꯖꯦꯜꯒ ꯊꯣꯛꯃꯤꯟꯅꯔꯛꯑꯒꯦ ꯍꯣꯏ ꯏꯇꯩꯃ ꯏꯆꯦ ꯏꯆꯦꯅ ꯇꯧꯕꯤꯔꯤꯁꯦ ꯀꯩꯅꯣ ꯃꯆꯦ ꯑꯃꯅ ꯃꯅꯥꯎꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯕꯅꯦ ꯑꯁꯨꯛ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛꯁꯦ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯏꯆꯦ ꯑꯩꯗꯤ ꯏꯅꯥꯎꯁꯦ ꯅꯍꯥꯟꯗꯒꯤ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯃꯛꯅꯤ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯦ ꯏꯅꯥꯎꯅ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯗꯕ ꯅꯆꯦ ꯑꯃꯒꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯏꯆꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯏꯆꯦ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩ ꯂꯧꯔꯒꯦ ꯏꯆꯦ ꯁꯅꯥꯁꯦ ꯑꯩ ꯂꯧꯔꯒꯦ ꯏꯆꯦ ꯍꯩꯃꯥ ꯏꯃꯧꯁꯤꯡꯗꯤ ꯏꯃꯥ ꯂꯣꯏꯁꯜꯂꯧꯔꯕꯅꯦ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯍꯧꯕꯅꯦ ꯏꯃꯥ ꯂꯝꯕꯤꯗꯣ ꯃꯤ ꯆꯤꯟꯕꯅ ꯉꯛꯑꯝꯃꯅꯤ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯔꯒ ꯏꯃꯥ ꯂꯣꯏꯁꯜꯂꯕꯣ ꯍꯣꯏ ꯂꯣꯏꯁꯜꯂꯦ ꯑꯩꯁꯨꯅꯦ ꯂꯤꯟꯊꯣꯏ ꯍꯣꯏꯅ ꯆꯠꯄꯗ ꯌꯥꯍꯧꯔꯒꯦ ꯇꯧꯕ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯔꯗꯨꯕꯨ ꯌꯥꯅꯤꯗ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯅꯪꯁꯨ ꯅꯆꯟꯅꯨꯄꯤꯗꯣ ꯂꯥꯛꯄꯗ ꯌꯨꯝꯁꯤꯗ ꯀꯅꯥꯝ ꯂꯩꯇꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯑꯗꯨꯕꯨꯗꯤ ꯇꯥꯆꯧ ꯆꯥꯛꯇꯨꯗꯤ ꯇꯥꯆꯧ ꯑꯗꯨꯝ ꯊꯥꯡꯒꯠꯄꯤꯔꯝꯃꯣ ꯑꯩ ꯏꯇꯩꯃꯣꯏ ꯊꯤꯜꯂꯝꯃꯒ ꯑꯗꯨꯝ ꯐꯠ ꯍꯣꯏ ꯍꯜꯂꯛꯑꯒꯦ ꯍꯣꯏ ꯑꯗꯣ ꯐꯠ ꯊꯤꯜꯂꯨꯔꯒ ꯍꯣꯏ ꯂꯥꯛꯑꯣꯀꯣ ꯇꯥꯆꯧ ꯄꯨꯡꯁꯦ ꯌꯧꯔꯦꯅꯦ ꯍꯦ ꯇꯥꯔꯤꯕꯅꯦ ꯅꯠꯇꯦ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯨ ꯊꯦꯡꯉꯦꯅꯦ ꯂꯣꯏꯔꯦ ꯍꯦꯛ ꯂꯣꯏꯁꯟꯕ ꯌꯥꯗꯗꯅ ꯇꯧꯔꯤꯅꯦ ꯅꯣꯏ ꯅꯨꯄꯤꯅ ꯃꯣꯟꯕꯁꯦ ꯃꯣꯟꯈ꯭ꯔ ꯄꯣꯠꯅꯤ ꯑꯣ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯏꯄꯥꯝꯗ ꯑꯗꯨꯁꯨꯅꯦ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯇꯖꯣꯞ ꯆꯠꯄ ꯌꯥꯔꯤꯕ꯭ꯔꯣ ꯆꯨꯝꯃꯤ ꯏꯃꯧꯅ ꯍꯥꯏꯕ ꯀꯦꯊꯗꯧꯅꯤ ꯑꯁ ꯏꯃꯥꯅ ꯃꯔꯣꯟ ꯑꯃ ꯑꯣ ꯍꯥꯞꯆꯜꯂꯣ ꯂꯤꯡꯖꯦ ꯅꯪꯒꯤꯗꯤ ꯀꯔꯤ ꯋꯥꯠꯂꯤ ꯑꯩꯒꯤꯗꯤ ꯌꯥꯔꯅꯤꯗ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯅꯪ ꯀꯨꯏꯔꯛꯑꯅꯨꯀꯣ ꯍꯣꯏ ꯊꯝꯃꯣꯆꯧ
ꯁꯦ ꯏꯃꯥ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯐꯔꯦ 이제 ngasi 인장 하우브로. ꯍꯥꯎꯋꯦ. ꯑꯩꯗꯤ ꯏꯆꯦꯗ ꯍꯪꯕ ꯅꯠꯇꯦ ꯏꯆꯦꯇꯣꯟꯗ ꯍꯪꯖꯕꯅꯤ. ꯃꯁꯤꯡꯅꯤꯕ. ꯌꯥꯔꯦ ꯅꯪꯁꯨ ꯁꯦ ꯅꯧꯄꯥꯅ ꯉꯝꯖꯕ ꯈꯔꯗꯪ ꯂꯥꯡꯖꯕꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯏꯆꯦꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯁꯦ ꯏꯄꯥꯁꯤꯗꯤꯅꯦ ꯅꯀꯣꯛ ꯐꯥꯎꯆꯤꯛꯇꯕ ꯑꯣꯏꯌꯨꯀꯣ. ꯍꯣꯏ ꯏꯆꯦ ꯁꯤꯅ ꯏꯆꯦꯇꯣꯟꯒꯤ ꯃꯊꯪꯗꯗꯤ ꯈꯔ ꯆꯥꯎꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯂꯧꯁꯜꯂꯣ ꯏꯕꯦꯝꯃ. ꯑꯗꯨꯒ ꯏꯆꯟꯒꯤꯅꯅꯦ ꯅꯕꯨꯡꯅꯁꯦ ꯏꯆꯟꯗꯤ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯃꯤꯊꯨꯝ ꯃꯤꯍꯦꯟꯕ ꯍꯣꯏ ꯑꯣꯏꯌꯨꯀꯣ ꯇꯥꯇꯣꯟ. ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯀꯞꯄꯤꯗꯨꯕꯣ? ꯀꯞꯀꯅꯨꯁꯦ. ꯅꯤꯉꯣꯟꯅꯅꯦ ꯃꯄꯥꯝꯗ ꯂꯥꯛꯑꯒꯅꯦ ꯀꯞꯄ ꯇꯧꯍꯣꯏꯗꯕꯅꯤꯁꯦ. ꯃꯁꯤꯗꯤ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯅꯤ ꯏꯃꯥ. ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯕ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ. ꯏꯆꯦꯅ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯑꯃꯒꯨꯝ ꯄꯣꯛꯄꯤꯕ ꯃꯆꯥ ꯑꯃꯒꯨꯝ ꯈꯟꯕꯤꯕꯁꯦ ꯑꯩꯒꯤꯗ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯏꯃꯥ. ꯑꯩꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯤꯉꯣꯜꯁꯤꯡꯗꯁꯨ ꯅꯈꯣꯏꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯏꯃꯥ. ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯅꯅꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯔꯤꯗꯣ ꯄꯣꯔꯛꯄ ꯑꯣꯏꯔꯁꯅꯨꯀꯣ. ꯏꯃꯥ ꯁꯦ ꯌꯥꯏꯐꯔꯣ.